Wangoi ACG ex MLA Oinam Lukhoi gi Luching Makhada Paobitek youth singna Sinduna Grand Iftar gi THOURAM ama Paobitek MAMANG LEIKAI da LEIBA MINARA WALI MASJID da PANGTHOKHRE Thama chora Hinduna Pangthokliba Ramadan Tha gi manung channa numit 18 chanba numita Paobitek ki Muslim ichin inaw singa punna ex MLA Oinam Lukhoi ga chamin thakminaduna harauti amna Iftar pangthokhibani Grand Iftar Party Aduda Saruk Yaba Lakiba ex-minister Oinam Lukhoi Singna Fongdokhibada Muslim Singi Chatnabigi Matung Inna Iftar Tangbada Paobitek LEIKAI ahongi ahalaman sing yauna Iftar gi matamda hauba hautaba mahaksu Saruk Yabani LEIBA Ramadan Tha loibaga id haiba achouba festival amasu lakadabagi ngaiduna leiri masida dharma gi khetnaba leitana leiminariba furuk khudimakna Saruk Yaminaduna apunbagi saktam ngakminasi haina mahakna fongdokhi Saksadana singlam bukatana tagi matam ngairakwa masih sikoi LEIBA Paobitek kai sigi laman kelenau semua pang singa waktu ya bawa matam uibanina mengatasi sida ikoi hawak teba menjadi kara aina jenau mayam singa Samin nindana jinnan nindana laksabani iba roja thasina luigado ba ama pung thana chathagada pato hunji tangkhai ma hunjale tara tareni sujale sigidi pagi it to festival am sulairi punamak jati dharam gi khenaba duga community gi khenaba thamdana punamna sumba Tây rồi Musulman trên nào cũng rồi Tuan ba Christianity rồi hay coi cũng nằm sadu kami na tuna hay coi cũng nằm unity vậy na làm là si chana na lấy vào tu ba làm đam ma tu ba mà tu ba manipur ma hay đó coi cũng nằm na si mai na maga sadu kami na tuna maga operation pina tuna Community kena betul dana, punna semua.